الحمد لله رب العالمين والصلاة والسلام على سيد الأنبياء والمرسلين صلى الله عليه وعلى آله وأصحابه أجمعين أما بعد فأعوذ بالله من الشيطان الرجيم بسم الله الرحمن الرحيم وتعز من تشاء وتذل من تشاء نقشي زربة حضراسين الله رب العزت نا حبيري وتعز من تشاء وتذل من تشاء حيبدي مسيجي الله نا هينين لبا أسيدي أين پام بميدو أدوغي دودا أين عزت بيني أدودغي أين پام بميدو دا أين زلت بيني حيبدي أين عزت بيجينا خن بميدو عزت بي أين چوبهن گينا خن بميدو أين چوبهن لي حيبني تو نقشي زربة حضراسين عزت لئيبا أمدي چوبا سپوم نمکسسو اللہ کی ميكي دگيني اللہ کی ميكي دگي جو بھی فیصلہ لاک لبسنگ اسی ایکھوئی گی توریبا نقل و حرکتو گی ذریعہ دگی لاک پنگانگتنی حیبدی ایکھوئی نا کری گمبا عزت لیننگائی گی تھبک سنگبو اپنائیبا تاربدی اللہ نا ایکھوئی گی دمکتا عزت لیہن بگنی امدی ایکھوئی نا عزت لیروئی دبا تھبک سنگبو اپنائیبا تاربدی ایکھوئی بو اللہ نا چوبہن بگنی تو نقشی زربہ حضرات سنگ ایکھوئی نا کھنگ دبدی عزت ہائری با پوٹ اسی تان بدا یامنا کوئی نا چنگ با امدی یامنا وابا پوسک ابنی ادوبو مسیگی عزت سی منگھن بگی دمکتا دی کچھ سیکنڈ خردگی ہے نا چنگ دے ادونا امکتنگ مانگ خربا عزت امدی امکتنگ کنا گمبا می مدگی می ینگ دگی نان تھکربا حیبا سی امکہننا ادوبو مفہم دو دلک ہنبا یامنا وابا تھبکنی ادونا ایکھوئی خودنگ مک اساگی پنسی اسیبو ایک ایک قدم کام کامگا کھونتھانگ خودنگ مک چٹکدبنی تاکہ می پم نمکی نظر دسو ایکھوئی بو افبا اوینا لیننگائی گی دمکتا مسیدہ کناغم مینا تقوانے نا کھل لگا کری حیبدی مینا حیببو حیننگا حی نچنی اینا تودرگا لوئرے حیبنا چنگبا وحیدہ کنتھو اگا لیبسو یاونی مسیدی گی دمکتا ایکھوئی امام بخاری رحمت اللہ علیہ کی وری مکھنمین سی مدودی نونگ ما امام بخاری رحمت اللہ علیہ سی جہاز مدا مہاک سفر چلمی مہاک نتونگ لیبا جہاز ادودا نوجوان پکھنگ مچا امسو ماگا تھنگ نرمی ست پھمین نرمی متمدودا حیربا پکھنگ مچا دوگا امام بخاری گا مکھوئی انی ایسی یامنا کروز اوینا لیمین نرائے حیبدی پھمین نرگا وری وطای صحابدگی لوئی نرکپدگی نکسن نبہلائی مدودا امام بخاری رحمت اللہ علیہ نا مہاک وندا پتھو اگا اوہلی پیساگی چرنگ کھاو اما تو انگوندا سیگی چرنگ کھاو سی پیسا سیاوری حینا حجیکی نوجوان نپادونا چرنگ کھاو دو مچو کری کری قیام یاوری ملوین بندہ ینگجل ہو رے ادو دوگا غلب تنگ لئی رگا مہاک نا ایگی پیسا مانگ رے ایگی پیسا مانگ رے نا جہاز منونگ سیدہ لاؤ رگا کوئی لاؤ رے مسیلہ اور پسی تابدگی جہاز تلائی ریبا می سنگنا مانگون دلوین اینگ جن رے ادو دگی محوی آفیسیل کی مفہم واسی یوکیب دگی جہاز کی آفیسیل کی می سنگ لاک لگا مانگون دا ہنگے ننگی کرینو لاؤری سیہائی نا ہنگو مطمنا مہاگ نا ایگی سمین تودنا پیسا مانگ رے ایگی پیسا کی تھیلی حیبدی ای پیسا کی چرنگ کھاو دوشی کی مچوشینی ہائی ریب چرنگ دودا لپا دوگا دوگ یاہوری می ہائی نا ہائی رے حیبدی امام بخاری رحمت اللہ علیہ نا مہاک وندو اوہن کی بچرنگ ادوگی مچودو مک حیرہ ابا امدی امام بخاری رحمت اللہ علیہ کی چرنگ دا یاوری پیسا مسنگ دو ادو مکسومان حیرہ ابا مسیح حیرک پدے امام بخاری سے انگک پا مچلی
Madugi matungna mahakna lau khawbusi hanjalakpadagi mahakhoi cable aduda phamliba mipung khudingmakki bag check tawbada tarami. Bag check si tawba horakpa matamda Imam Bukhari rahmatullah alayna mahakki masagi paisa adu mana samundarda langthakre. Samandarda langthakraba matungda tuminna samandarda langthakre adugi matungda Imam Bukhari rahmatullah alayhi gi bag ta check horakpa matamtadi paisa adu yauramdre. Hairibu hujiki naujawan do anghakpa machalli maramdi mahaki niyat kharab oikhibani Imam Bukhari rahmatullah alayhi gi paisa du ubada mahana niyat kharab oiraga aigi paisa mangkhrena law khongbaneba aduda Imam Bukhari gi bag check torku matamda karimta yauramdre karimta phangdre. Baharhal adugi matungda jahaz tagi kumthara aba matung kumtharak pakanda ngasai gi naujawan duna Imam Bukhari rahmatullah alayhi da hangi nahaki khawdagi nahaki bag tagi paisa gi cherang adu khawdu karai da laikhrimo ai imit makna uhawriba nangna nangi bag ta hapsinba aina uhawriba amadi loinamak aina uhawriba paisa masing so loin khangiba aduga nangi bag check torku matamda hairiba paisa gi theli adu phangdrisi karai laikhrimo sikhakta haibi yusini hersi matamduda Imam Bukhari rahmatullah alayhi na mahangunda hai aina aigi paisa gi bag adu sabundarda langthakre. Mahak singa ikari gino nang na langthakridu langthakibagi mahutta ingonda pithora asu yawarabdu nang na karigi langthakrimon hangba matamda Imam Bukhari rahmatullah alayhi na hai aigi paisa dudagi aigi izzat se sine hena matik magullai maramdi matamduda karigumba nahakna law khongbagi matungda aigi bag ta check tawba kanda aigi paisa du phangba kanda paisa du di aigi ni tawbatabu nangna mayam mamangda dawa tawkhramena lawthokramena mayam pumnamakna nangi paisa ne na hairaga nangonda pikhrani aduga mayam mamangda aisi huran bagi izzat ama maingonda mangadabdo adugi dugidamakta aina aigi paisa du hundokraga aigi izzat ase ai kalhawbadi sinharse. To nungsi jarba Hazrat Singh masidagi aikhoi khudingmakki damakta achauba sabak amani madudi aikhoi gi izzat si isana kanba zaruri ni mina haina badu hain ning haina chani hairaga aikhoina leithokpa yade maramdi aikhoina jaha aikhoina lepliba mafam aikhoina chatliba mafam sigi si izzat oiba mafam la oidaba mafam la natragana sigi thabuk se aikhoina tawradi miyam gi mamangda aigi izzat laikhidra lairoidra haiban chingbase aikhoi khudingmak khallaga thabuk che tawfam thoi maramdi aikhoi gi izzat isana kangadabadi nungsi jarba Hazrat Singh ngasai Allah na Quran Karim da hayen ain haijakibadu wa tu'izzu man tasha wa tuzillu man tasha izzat Allah na pibani zillat su Allah na oihanbani adubu aina tawriba naklo harkat aina tawriba thabak thauramdugi matung inna Allah na aikhoi gi damakta faisla tawrakbani aduna ahan badadi aikhoi asbab ikhtiyar tawfam thoi aduna aikhoi izzat isagi matik magun masak khangpham thoi karigumba aikhoina isagi matik magun masak khangdaba taragadi nungsi jaraba Hazrat Singh mina aikhoi gi damakta aikhoi gi matik magun tagak pamatamdadi aikhoi chopa nattana karim to pai leiroi aduna aikhoi khudingmak isagi izzat kaningai gi hotnasi adugi su mathakta amuka Allah dagi hengat thogat na haizani jaraga aikhoi miyam mamangda miyam gi mityengda aikhoi gi izzat hena lainingai gi damakta dua khara aikhoi khangminasi hairiba dua si makhal ahum gi dua ni mafam matamdui matung inna ai mathang haijarake koi khangminasi ahanba asidi izzat o abru haibadi izzat hasil tawba pamlabadi kanagumba miyema masi pame ke mipum khudingmak na magi izzat tawnaba pameba asi izzat mina izzat tawhaningeba adu oiba taragadi mahaki damakta hairiba ayat asi numitki tarerak sonbiyu sini hairisi ayat adudi falillahil hamdu rabbis samawati wa rabbil ardi rabbil alamin
وَلَهُ الْكِبْرِيَاءُ فِي السَّمَاوَاتِ وَالْأَرْضِ وَهُوَ الْعَزِيزُ الْحَكِيمُ هايربا آيات أسي تريرك نمت کی سن بيوبا انشاءاللہ مپون خودی مگنا اکھوگی عزت توبی گنیبا متھنگی اسیجو عزت کینی ادوبو سینا کھتنگ کھتوک نبا امنا کرینو حیب متمدہ کناگمبا مسک اما مہاکسی اتوپ میسنگنا مابو بدنام توگدگی غائدن لیربا حیبدی مہاکسی مینا بدنام توبیرنی ایسی بدنام اویگدوری حیبگی اکیب لیربا نترگنا کناگمبنا مہاکی عزت سی مانگ خدرہ حیبگی اکیب لیربا ادو اویبتارگدی حیربا آیات کریمہ اسی ایوک امسung numdang weramda nipuma thoirak solo aduga sonba loiraga isada kam thaba hairiba ayat adudi wala tahzunka qawluhum innal izzata lillahi jami'a huwas sami'ul alim ولا يحزنك قولهم إن العزة لله جميعا هو السميع العليم هاي ربا آيات أسي نفوغا ما تويرك سولبا أدوغي متون دا إسحادا كام تبا انشاءاللہ جو اکھوئی دا بدنام توگے نہ کھلی با دوسو اکھوئی دا بدنام توبا غموئی امدی ایگی عزت مانکی گدرا حی بگی اکیب لئی دوسو اللہ نا کن بیگنے با aduga ahum suba asisu khoi khangmin nasi madudi kanagumba misak ama mahak yesi si pameba mana khalle mingi miyengda aisi khitang kam oina engi habadi mina aisi izzat taunaba watli migi miyengda aisi khitang handhana mina uyena masana masasi khanjareba aduga aisi mina engakwa tamda aisi mina izzat yamna tauna dena isana handharana khallaba adugi matungda mahak asina mipung khudingmakna izzat tauhanba si pameba adu oiba taragadi hairiba ayat asi taraga mathoirak numit ki sonba numit ki ayat lasi trama thoirak solaga isada kam thaba inshallah allah na suksoi soidana mipung khudingmak ki miyengda ekhoibu izzat lehan biganeba ayat adudi fasubhanalladhi biyadihi malakutu kulli shay'in wa ilayhi turja'un fasubhanalladhi biyadihi malakutu kulli shay'in wa ilayhi turja'un hai riwayat asi trama thoirak solaga isada kam thaba inshallah allah na ikhoigi izzat asi hingal han bigani amadi miyam marakta ikhoibu izzat leiba misak ama haibadu oigani sinan si jarba hajra sing ek duani duagi sat sata ikhoi asbab su ikhtiyar tawba mathau dai asbab ti kari no haiba matamda aigi chokadaba mafamda aina changudaba amadi gali galoj tawdaba haidabidi chinthi daba amadi aikhoi mingonda dhoka pi daba sugum mana chingba thabak mayam malai jo aikhoi gi izzat se miyam gi mamangdagi miyam gi miyengdagi hanthar ningai gi maram oiba masi pumna maktagi aikhoi parhez tawba adugi sat sata hairiba amal singa se aikhoi na tawba tarabasu inshallah allah na aikhoi gi izzat amuk hena hengal han bigani amadi mina aikhoi bu usit papokani inshallah allah na ikoi khuding mag amal tawbang ambagi pangal pina bibo oisanu amin